Krumzari, Ming Tabibs Mutarampuchari, Masimro Pauda. International Boxing Association of Boxer License Saritabu Masana Sidagi suspend Taukre. Chief Minister, Deputy Chief Minister na Minister MLA Singh Thadokuna vote kan bohona kibagum Imphal Jiri Lambi asi matek yanaduna seman view aremba aduna Trinamool na semjage haina President Syam Kumar na phongdokre amadi Football Club Khanglai amadi Klasa Kaino State League tagi handakre mapungoi pa pau pizari International Boxing Association AIBA ki Executive Committee Bureau na boxer license sarita amadi mahaki coach Gurubak Singh Sandhu Iglesias Blast Fernandez Sagamal Dayal loina na Incheon Asian Games da chef de mission oikiba Adile J Sumariwala su suspend taukre handak Incheon na pangthokiba taratare suba Asian Games da Bharat ki mahu sinduna saruk yakiba Manipuri boxer license sarita na Korean boxer Jina Pakasana kiba semi final ge bout da judge singna piba decision bu yaning da phongdoktuna protest tawduna mahana bronze medal lokhidaba adugi matangda International Boxing Association ge Executive Committee Bureau na kupna khanaraba matungda matam kharagi oina sarita bu suspend tawbaga loina na coach amadi chef de mission su suspend tawbani hairi Sarkar Padiba Chief Minister Okram Ibobi amadi Deputy Chief Minister Gakhangam na handak pangthokiba hianglam by election da Congress ki Minister amadi MLA Singh Thadokuna polling station sing da vote masing yamna fangnaba sinaki haina Manipur Pradesh Trinamool Congress Committee ki President T.S. Syam Kumar Maral Sikre Thawai yangna polling station sing bana handuna mai pakpagum chahitara humdoirom Congress Sarkar na mapungfana sembidana lakpa Imphal Jiribam lambi asi Minister MLA Singh da matek sinabiduna athuba matamda sembal View Maduda awat matek adu Trinamool Congress na sel thadaduna semjage haina Syam Kumar nangasi Moirangkomda leba party asigi office ta pangthokpa pawmising unabada phongdokre pawmising unabada da Vice President toiba MI Khan General Secretary Premananda amadi candidate oikiba Dr. Y Radheshyam Susarya ke Syam Kumar na Diwali amadi Ningol Chakawbaga mari lena na miyamda FF pawza su piki mana makha taraduna Congress na mai pakpada karisu akaibleite awada passing Kendra Sida Sem Sani Haikibadu Ying Batabani Party Asina Kendra Humfuda Health Education Irrigation Lambithong Amadi Scheme Kaya Mapungfana Implement Tauribra Habadu Yeng Sinba Horagani Awada Passing the Mating Pangna Bohonagani Haike Loinana Lakliba November Taratareta AITC gi General Secretary Imphal da Laktuna Matang General Election gi Candidate Oinaba Miyoy Mangagi Maming Lauthok Handagani Haike by election da Honorable Chief Minister, Honorable Deputy Chief Minister, Honorable Minister Singh, Honorable MLA Singh, Congress के respected worker में हम उन work तो वो तो बाइना कोई इम्फाल जिले बाम रोड से खुबसन भी लगा मार माकी शरूक तो पांकत ना किलोमीटर ये थोक भी लगा work तो भी हो अवार्ड पर पोषण कर ले बतना ऑन जाती है हम लोग मतें पांच जगह अदोगा मनी प्रजा का नाम लंबी मुगन से यहाँ नाम की प्रजा सिंह ना पालिबा कांग्रेस सरकार सिबो थाजदना वोट पीदना तेलब सही अनी की मतम सिदा तोंगान बा गवर्नमेंट से की मिनिस्टर सिंहना कोई सही क्या सथन लेबा यानों की अथुब डेवलप तौने है बस सिमो याम थाजै अमदी हलाउसबो कोई Dr. Y Radheshyam na handaki by election adu free and fair oidi Sarkar Pariba Congress ki akanba pressure da chakhiduna praja singna ningtamna vote thadakide mamangi general election da fangkiba vote masingdagi chatret rom henna mahangna handak vote fangba asi praja singna thajaba thambidi haibini handaki election asi miyoy amaga state sarkar ga thengnabaga chap manai haike aina phangzagi vote masing adudagi handaki by election asida vote Satruk Maudra Satek Henduna Ekon Honazaman Mahidi Yanki Tabudabu Congress ki Akan pressure Ekon Lepchariba Tenazariba Yanam Kendri candidate Sinataba CM Deputy CM Luna Mantri Singh MLA Singh Makoi Niputre Nipana Makoi Lepadona Yanam Kendra Sida Laishanduna Chasanduna Angapang pressure Peter Bot Konki Mashe government ka individual lamaga vote lamba pa po sa manaki All Tribal Student Union Manipur ga sarkar ga ngasi wari sanakre
Ayuk pung nipan ng minit kontra dagi nungtil pung ani fawat sang na chathak wari sanaba asida Chief Minister, Deputy Chief Minister, Education Minister, PhD Minister, Chief Secretary amadi tungan ba department singi mihu sing susaruyaki at sumgi maikeda President Muan Tombing na luchingki union na taliba demand sing ayamba sarkar na thabak oina pangthoklagani haina thazaba pide haina President na nungtil paumi sing da phongdoki adubu tha asigi kuntareta Chief Secretary na yanari pa wafam asigi ayibe cherol adu fanglaba matungda at sumna yana cherol adugi matang da khanagani haiki. The government of Manipur will implement it at the earliest. I do hope that the government will not ignore the points that we agreed on to translate into letter and spirit. We are very much thankful to the press, the public, who are standing with us throughout this agitation, though short, for supporting, lending their support to make the genuine demands of the All Tribal Students Union Manipur a success. The All Tribal Students Union wish the people of Manipur happy Diwali and a prosperous Ningol Chakoba. Diwali kumay manungda India gi mafam amada hekta terrorist na attack jatharak payai haina ministry dagi khanglakpadagi state asida su akan machasin tharang lokhale haina home gi thabak su puriba deputy chief minister ga kangamna phongdokre sajen thongda leba veterinary department ta pangthokba tharom amada saruk yaba lakhiba ga kangamna paumi singna makata na nahan DGP na police officer singi mifam pangthokna wapam asigi matang da khanakre miyam na Diwali ga mari leina na bambula thabagi chang khara hanthabiu masina miyam gi mayokta leibasing na kudong chaba lobada mating pangani haiki chung thorang se yam phajana se pakale ngarang lahan makta se koi DG na kana preside or khanda security officer ulama ako kana beta wi meeting family review to situation se ko adan masig se koi karima atumi thokdana ba se ako preventive measure kaya lodana koi chung thorang kana lo khari tabda ji asida na pil tawni mada Diwali khangde ho na kada koi jike cracker se yam ta ka he base tawbiganu har se to masina anti social elements ajabatare mo se advantage glaweba. Veterinary and Animal Husbandry Services na sasan dem na layang bagaloy na Angora Theba Lomi sinda yenthokre sanjen thongda leiba Veterinary Officer pangthokiba thorom asida Deputy Chief Minister ka khangam Veterinary Minister Govindas Konthawjam amadi Director Dr. Saido Khum Jokte Susariyaki Govindas na Myanmar ga tainaba ngamkhaidagi Manipur da athingba yaudana sasan kaya pusilakliba asi thingnanaba center ta taksinduna lagli sasan sing ana ayek yaubra yengsinaba Quarantine Center Mori Churachapur amadi Ukrulgi Kasum Kulenda Thamnanaba ayaba pirakli haiki Deputy Chief Minister ga khangamna sasan habisi myoibaga thadoknaba yadraba machak oibana Veterinary Department chakwatamba mathau tai adubu department asi nomogi soksilapagum tawriba asi laibak thibani phongdoki Sakhalabum mutingena Veterinary Department sakhalakadra hawa sakhalabum mutingena Veterinary Department se sautharakle 1962 da 1958 da 60 da sariba veterinary hospital amadi veterinary ki dispensary building hoji kidare crumble tore skumne crumble to badaltana plot of man department ya soyora department da Thailanding dia sarkar so se department se importance khangbi bam chang Maigi kumai Diwali na lakpada Manipur ge Governor Dr. K.K. Paul na Manipur miyam da yafa pausal pirakli Diwali gi mengal na yengthina ba pumba ko anduna nungai ba santi reiba watapa da state asigi miyam da purapu oresanu hairi Chief Minister Okram Ibovina su miyam da Diwali gi yafa pausal pirakli Festival asina lakpada chawkhotpa Manipur ama oresanu hairi amarom da Manipur Pradesh Congress Committee na su kumai asina lakpada yafa pausal pirakli kumai asina lakpada Manipur da hana sunaba kaya thadoktuna chawkhotpagi lambida khumang chawshinba nungai yafa oresanu haina MPCC gi President Gekhangamna thatorpa cherol amana pausal pirakli
Ningol Chakobana Lakpada General Lamjingdan Kanglaipak CLK Namiamda Yapamangol Piragli Kumay Sina Lakpada Ningol Sina Mabung Mopagi Imungi later Laira Kambituna Ningol Kudulda Hen Hidana Bagi Wakal Tadokuna Nungsi Janana Jahi Amagimanunda Amutang Topa Yumnak Sagai Hong Krabasingi Chakonumit Asida Atoy Hen Bagi Wakal Tadokuna Nungsi Janana Hara Harau Chamin Takmin Nabanumit Adu Ohensi Mabung Mopasing Nasungam Java Kudul Karat Tamba Matamda Lamdam Asigi Lejari Bapotoxing Asina Tambiu Numit Asina Lakpada Lamdam Asigi Ibung Passing na Kunai Asibu Kanbang Bagi Tonaling Jel Lebiu Hairi Jiri Development Organization Thawal District United Women Development Organization Amadi Pangal Student Organization Manipur Nasu Ningol Chakau Bagi Efa Pauzal Piragli Swasth Bharat campaign gi sarugama oina Jan Shikshan Sansthan Wangjing na PHED Thawal amasung Rural Volunteer Services Wangbal ga khusam naduna akoi bagi fibam Luna na thamsi haiba paujir puba cycle rally ama Thawal sub division gi mafum singda chakre rally asida Institute of Rural Education Wangjing Progressive English School Wangjing Lamding Wangjing High School Royal Academy Tentha Model High School amasung Little Angel English School gi mehri singna saruk yakhi Swasth Bharat Mission ki Makhada Bijoy Govinda Gram Panchayat na Tagyal Industrial Lambi da leiba Gram Panchayat asigi Panchayat Ghar amadi akoibada leiba lamtu singdokre Tharom asida Pradhan Rani members sing amadi lekai miyam na saruk yakhi Mission Swasth Bharat ke sarugama oina Senapati District ke Saitu Gamfazol da PHED Kangpopi Division na sinduna Mission Swasth Bharat ki matang da khanane na bamipam pangtokre PHED Kangpopi Division ke Executive Engineer and Gambhir yauna mari leinaba officials ng sarvya ke mission asi mai pahana na bohona bada nupi amadi mahiri singi charba thodang lai mapung fa na mai pak na bapai khaliba thabak asida rajniti tobiganu haina Executive Engineer and Gambhir na appeal tauke BJP sini Congress sini kaya ko sini sama nami sini pun kita biar adagi sini Kristen sini ability adagi adi Muslim sini ability Manipuri yauna awang no poki miam da kana ba pina na ba RIMSPO All India Institute of Medical Sciences ki thakta thambina ba de samna Union Health Minister Dr. Harshvardhan da Takshin Kre Lobasigi President Moirangthem Angambana Thakiba Memorandum Amada Institute asi awang numpok state singi Dr. Tamnana Bagi Institute ama oibagi mathakta Myanmar yauna region asigi analaying bagi khwaidagi maru oiba mafam amani Southeast Asia gi gateway oibaga loinana India government ki look is policy da RIMS asi thak wangkhat halabadi medical tourism gi hub ama oiba ngamgani Parliament ta AIMS ka manana ongkhat nabagi bill puthok piduna administration amasung financial management ta autonomy pibi na desamna taksili pawim ratana temba break amatang break matungda taram uchari Koidengai bazar da leba thau yomba dukan amada ngarang numidang pung 9 rom taba matamda Imphal dagi hai tharakpa Hyundai car amana thingzinbada mai horopadagi yum 13 rom maina chakiba thodok aduda lekhidaba mioi ani sure lupa crore amarom gi pochai mang takre haina panari thodo aduda jahi taru khata ngairiba thokchom loyumba kauba angang ama lekhidaba matung langpola pam susila jai kunthra ga mari mapuroi badhiren koidengai dagi nupi amasu nongai matung janim salaka nabangamdana lekhidre loyumba gi mamasu laikanari amaromda ngarang thodo aduda chenariba car adugi number MN01W0093 ni hengang police na case ama register tawtuna car adu lokhakhre mai chakiba laibak thiba thodo adubu yaningdaba phongdopaga loinana koirengai bazar da ngasi dukan amata thong hangna khidre Japanese International Cooperation Agency JICA na Imphal manung da paikhagadaba integrated water supply project ki matangda stakeholders singi mifamama PHED na sinduna Imphal hotel da pangthokre mifama sida JICA gi team leader Ikuo Miwa PHED gi principal secretary WL Hangsing chief engineer is Sunil Susaryake chief engineer na agency asigi makhada Imphal city da water treatment plant taruk paikakani masigi mathakta Thawal dam da gi MLD Nifu mangagi ising fangan bagal loina na punna MLD jamaga nifu mapan dasmik ani manga fangana na bapandam thamli pandamasi inglisani kungi manung da loisinduna yumthong khuding da ising fangana na ba meter panduna tax khungan na ba honagani haiki December lo sila pasidadi akoi sumso chodina moi finalize di biaramo puto heraga modu akoi government of India ke thuda akoi jaga da post torga akoi theng abada 2015 gi middle adai da di MOU si ko sign tong nabang ngamgadra ai bagi
ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ Centerna piriba scheme kayagi khudong chabal lawba hitabana chawkhotpa ngamdabagi maram amasu oiri haina Manipur Pradesh Mahila Congress Committee ki President R.K. Rani Sana nangarang More Trade Center da pangthopa nomugi eba Mahila Congress ki convention da haikre tharamadu da MLA Korungthang Chandel ADC ki Chairman Lungkhozai yauna Chandel amadi Technopol Mahila Congress ki miyoi singsu saruya ki Rani Sana na makhatana UPA matamda scheme ne fugi mathakta laikre nupida sakti piba Women Reservation Bill Congress na puthokani lambi semba amadi khungang da mai piba loinana chingi mafam sing da chakona ba piriba kanaba sing lausi phongdokhi pigi reservation je nuka ya na hawa yak yak ko ko du ko do support to bio hai wa ji thamjani nupi phatraba samaj da chakalapa samaj mo kaini hai bi sai phase jade aduna de ko to do ta nupi sinche koi kathok tanga ta nu kanaba sing ta Lungkhozoi jauna Congress Party di chakholpa pamba jat bizat khaidaba party ni haike MLA Korungthangna Manipur Sarkar na jingtam khaidana chakwa thorangi thabakaya paikhali miyoi kharana tampaki mina chingi fund sing sizinakre haidiba asi aranba wafam ni haike bai mayam ngangi tampak ki mi singsina chingi kari chhom khe se chathok khaba gumduna kari me da tawidra gumna nam se koi sing wena koi singmi wena se arambo baigani government thadariba scheme pomna maksi koi nasi nganda yawbo ngamdaba mayam amasu lairi kungi leadership social workers asi sinasu poming wakan sengba dakal Lamsangda laiba Praja High School gi headmistress oibi TS Ibesana gi lamsangda laiba masagi yumda sakangnaba singna ngarang namidang pung 3 minute 30 rom chapa matamda nongmai round ohum kapsilam le thawong adu yaningdaba phongdoktuna school asigi maheri singna school mamangda wakan mifam chathakre headmistress Ibesana na phongdorokpada kanana karigi damak thawong asi chatharam libano haiba khangba ngamdri haukiba English ni tarani thoidasu mahaki thongalda bom pokai han kiba leikre pendaba nungai taba lerabasu wari sanaduna bhab taminna na bohona minasi asigumba thodo asi matungda amohana tawbiganu haiki ai school gi site pen da balai bagira natraga na yum gira ni gi maraksida koina apamba do ama khangba pam ana kariguma mamang da kengba kano uma piba laitana mi ama warning piba ha base laitana hekta mi gi yum da nome hekta caption ba masi gi culture se masini aina paidagi nungai taba paidagi condemn tawjani sa asini aina tawbiriba mi singo aduga aina akanba wafam sitam Ningol Chakobaga Mari Lenana Weight and Measure Department Sinduna Port Yoliba Singna Consumer Singda Namthak Toba Tingna Bathabak Lokakre Bazar Samuma Kongdo Official Kambu Amana Miamna Ladiba Tongan Bapolam Sing Arumba Fabra Fadabra Haina Check Tobagi Tabak Jataki Laliba Tangkumanga Fawa Jatagani Haidi Department Sigi Lady Assistant Control NG Hemabati Devina Miamna Port Chay Labor Matamda Port Adugi Arumbaga Ladiba Port Aduga Chanabra Yingview Jingnaba Ladabadi Department Asigi Samumokongda Hangliba came Asida Laktuna Wakat View Haiki. Tagi Mamal Adagi packing date, expiry date, Oidabra, I was a Kuna Hazana Yanganeva, Maman Tadaba Yara Magadi, Equina Sister Day, Kariguma Makuna, Mamalamagi Matakta, Mamalama Tazanbaya Day. Consumer Singna Port Lady Matamda, Mana Ladyba, Ibadi. Putoiba paisa dugi matung ina hajana potu hanglabra haibasi yamna section na yengbigadabani ade masi tawragadi punamaki yaiphabu koigani Mizoram Macha Juliet Janun Maribu New Delhi da mihathina hatkiba thawumbu Manipur State Commission for Women na condemn tawba phongdorokli Smart City Semgananaba Chandel District ke Howland Faigi Lam Acre Lising Ahum Lausinanaba Honariba Government ki Thaurang Handok Tabatarabadi Thado Student Association na akan bakhongjang kaya sangsilagani hari Association ki President Lanminlun Singshit na Paumi Singda Yamnaba Lam Amat Lausinanaba Thaurang Tauraliba si Miyamgi Apambagi Mayoktani Hiramasi Matangda Chief Minister da Memorandum ama Pishin Bagaloina na Prime Minister amasung Mari Lainaba Union Minister da su Memorandum Pisingkre hari
Railway mega block Hautuna Lamdingdagi Jiribam Fauba FCI gi rail da cheng chingba tokrabasu hana stock da cheng fazana lebana awaba leiroi haina FCI Regional Office Imphal gi Deputy General Manager KS Thoibana Phungdoli All Assembly Complex da leba Regional Office da pangthopa pawgimi pham amada mahana makata na office asida ahenba staff hapjinduna punna staff humbudraga humdoi sure award pakhara leiriba asi hapchinana ba taknari office asigi maru oiba mathaudi mapaldagi pusilakpa cheng chak Godang Singh da Thamjingduna Consumers Affairs District Singi Chakthung Sinabani FCI gi oina Sangai Pro Senapati Jiribam Ukrul Amadi Koirengaida Awaiba Godang Yauna Puna Metric Ton Lising Nifunitoi Hena Janba Stock Lady Ahenba Godang Sananaba Taurang Tauri Masiloirabadi Tha Ahum Madigi Stock Metric Ton Lising Humfugamapan Chamaga Madifudra Mapan Thamba Changani Haiki Aikoi Mega Block Hautugasu Aikoi Yamna Kedong singai atau isinai lete FCI da deposit toraga ekoina order piraga ekoini deposit lagi district ki kota sing do pithokiba aduga state government na aiba KNPD ki department asina praja sing da koi DPTS ki suda yen thokpa Moine store toraga mu pada distribution tawduna madu state government di department ki mathobi Deputy Speaker MK Preso Simrena Manipur Miam da Ningol Chako bagi proposal pirakli kumai asi thamoi sengna pangtokna nungsi chanana punna himinna ba amadi state asi chakot hanana bagi damak ekhogi khenabasing kaukthokna rasi hairi Ngasi Sengmaijin Kaithil Danan Manipuri Sing Masak Khangdokpada Mioi Mari Saktak Che Yaurumdaba Thengnari Makoi Maribu Kha Kanglai Apunba Yellow Mi Loop Kairaki Office ta Puraki Loop ki General Secretary na Masa Masagi Oiba Saktak Che Pairaga Manipur da Changlakpada Karisu Kaide Manipur da ILP Chana Handriba Fauba Akan Bakhongjang Changsingkhigani Haiki Adu Makoi Haru Matungda Lubachina Makoi bu yumda chechang paidaba ani ji yumda hanchina ba akoi luki maike de ngasi yumda thadokhragani Maji akogi luki hanadagi chatharakpa akogi runji matungina dum tawgebani Cycle 5 bung lambi gi sarugama oiriba molkondagi yangnoi fawgi lambi gi fibam cycle gi SGO gi kangbo amana hakthingna na yengsingkre khongchat sida extension officer development kuki NP cycle block di gamnong gi chief amadi local gi miyo kya susaruya ki kuki NP cycle gi president thongkam lufengna lambi asi nongju thada saktiman fawba chatpa yadaba lambi ni adubu cycle gi SGO amadi mahaki staff singna sel gi mateng pangbirakuna khul gi chief singna angamba senfam puthongna duna khunja singna semjabani Sarkar na semba ngaidana isagi khul fawba chatpa lambi ni khanna asumna semlabadi chakhopa hengani mari lenaba minister amadi MLA na pukning changbiduna koilas thabinaba apil tawki SDO ti maniharna lambi asi tasengbadi PWD gini adubu lambi asi fibam local luchingba singna haibadagi punna survey ama chalaba matungda punna famindaraba matungda semba haiba yanakibani hana leraba fibam adudagi haujik leraba fibam asina yamna hena fari haiki District Statistical Office Imphal East na sinduna Statistical Activities System fagathanan bagi matangda nomugi oiba miyambu khangan bagi thoromama langdum community hall da pangthokre thoromasida District Statistical Officer KS Ibohol Kairao Gram Panchayat ke Upapradhan Asem Ichan Susargya ke Jahi khuding ki pangthopagum ngasi Imphal East Police ki SP Angam Kamaina sinduna district asigi tonga tonga ba mafum singdagi lakwa maira paibi luchingbi amadi sangnai rabi nupi singbu ningol chakokre Tharomasida district asigi police officer kaya susarya ki ASP na imaibel singda ningol chakobagi khudol pot piki Khongampat Gram Panchayat ki Pradhan Muhindro gi yumda ngarang hand grenade ama thamlambagi thawong yaningdaba phongdokladuna Khongampat mayai lekaida yaningdabagi khongchat chatkre selgi dabak miyambo aki akhang piganu matungda siguma thawong chathabiganu phongdokli MSF yai depok branch hangdokre Inglisani taramari break ki matungda mukhana taram nokchari Ngarang Chingwerong da leba oil depot da Nirmal Lama kauba miyo ama nongmaina namduna fui haiba wafam adu yumfam yaudabani haina All Manipur Petroleum Tanker Drivers Union ge President Bhupen Chandra Ghosh na singdoli ISBT da pangthopa pawin mifam amada Petroleum Transporter ge Secretary Devensu ngarang gi thawdo aduda Bhupen Chandra na nongmaina nami haibadu arambani depot manungda nongmai pusinda yade Nirmal na laktuna lale haijadrabadi khudaktagi gari thawba leple haiki
Bhupen Chandra Ghosna Nirmalna Niyomgi Wangmada Hana Thau Hange Haibagi Matangda Waridi Sanaki Madu CCTV da Loina Ubani Lana Ona Taina Bada Maral Sivasi Labak Tibani Haiki Akogi Nomina Namke Taure Adaki Hinang Dana Taure Habase Machi Minambasi I strongly Yabungam de Machi Mayam drivers in the Toroka and Achikari Totoro and Lepi Vicini Adu Maduki Eyewitness Transporter Association Petrol Transportation Secretary the Executive Committee member Sidale Modaso Monlovio the Magi Lanai the Gita Yati Mayam on the driver Chatuki what Tadana Mama Tandiki Tabu Yaro Mayam driver Chatuna Lepi Piretu Madu I present a moina I took Jabani Mao China and Nunchi Aduga Unangi Marta Lepi the Naba Ainam Piltauri Mamon the Zoo I Canabokan the Hagen. Higher scale requisite qualifications scale regularized though Habadabi da Kuyatong the Labor Jedio John 1 Gear Office Complex da Oja Singna Jara Hemagi Tabak Chatari Kongjang Asida Emesta Kokching Amadi Chingi District Sing the Labor Emesta Gimui Kanasaruk Yaki Bharat ke oina education bu afaba mayon da purangna bokhana ramba sangnaraba All India Primary Teachers Federation amasung Education International ge Vice President ke thausu puramba Subramaniam Iswaran ma ke ponapam lamdam Ramnath Chennai da ngarang lekidre maangna lekidabda malem ge oina education ge lamda leriba miyamna awaba phongdokna ki All Manipur Elementary School Teachers Association na sinduna mahak lekidabagi awaba phongdokpa mipam ama ngasi koyathong da leba Jedio John 1 ge office ta pangtokre tharamadu da MS General Secretary C.S. Santa Kumar Association Gimaruiba members in Amadi Chingamasung Tamdagi Lakwa Ojakaya Susaruyaki Tharamadu da Wangala Duna Santa Kumarna Lekidraba Iswaran Asi Malem Gi Oina Mahimasing Faganaba Honarambatanatana Ojasingi Efanaba Honaramba Misangni Haina Singtaki Piaggio Vehicles Private Limited ki mga suba Anova Vespa Elegant ngasi Tusi Motors Khoyatong da launch tawkre Tharomasida taxation gi Superintendent Haubam Indeshor Tusi Motors ki MD Sinam Davis Usuryaki Professor Dinabandhu Sahubu Institute of Bioresources and Sustainable Development Infagi Anubu Director in Hapkre Prime Minister Narendra Modi na Luchungba Cabinet Appointment Committee na Mahapu Director in Hapada Ayaba Pikibani English ni Sumna Mapandagi Institute Asigi Mapungfaba Director later Duna Lakibani Delhi University ki Department of Botany ki Professor Dr. Sahu Environment Amasung Biotechnology da Experience Leader Scientist Amani Imphal West Police Commando na Thasigi Kunda Uripok Cherap Court Manaktagi KCPMC gi Mio Emma Fari Police Department ki PRO gi Cherol Amana Faraba Mio Edudi Ayapam Chingkai Meitei Chehikun Apopa Siam Lamdeng Kuno Lamsangdagi ni Mana Fundorapagi Matungina Loop Asigi Mio Emasu Lamdeng Kuno Lamsangda Leba Mayumdagi Fagat ki Faraba Mio Eduna Ngambom Safaba Meitei Chehikun Gamari Apopa Ranjit Kawi Hari Hayeng Diwali Kumaida Miyamna Imphal Town gi mapam singda mayeng balakpada khudung chana nabagi daba gari chatok sasinda ahom khara legadauri Imphal West ki SP gi Cherol amana hayeng nungthil pung ahom dagi cycle yauna makal khudimagi gari sing Khwai Bazar Thangal Bazar amasung Pauna Bazar da changba yaroi BT Rota chatok sasin tawbadi yagani adubu gari khambadi yaroi gari sing Kaisampat Powerhouse mamang North AOC gi Sulap area DM College Road Kaisampat Tidim Lambi gi Old Krishnadas Oil Pump Uripok Flyover gi Lambi Nakal Nagamapa Lambi gi Nongpok Thangba Sarukta Khamgadabani Hairi Hauzik Sanabagi Pau Masih Sanabagi Pau da Football Club Khanglai Sada Hills Amadi Klasa Kaino State League Taki Hanthakre Uchin Nasina Mamang Chehigi State League Champion Nisa Thangmaiban Mathang Chehigi State League Yawa Phanglagani Khobosham Joy Kisana sponsor Tautuna Infagi Mapal Kangjebungda All Manipur Football Association Sinduna Team Tara Nituna Saru Yaduna Chathariba Mapan Suba State League ki ngasi sanakiba relegation match ki ahanba ground da sanakiba Nisa Thangmaiban na Football Club Khanglai Sada Hills pu Panjal ani sinoda maiti pikre Nisa Thangmaiban gi mai papagi goal ani adu o Risikantana ahanba half ki taresuba amadi taresuba minute chankibani anisuba match ki sanakibada nako nambul mapal na klasa kainobo goal ahum amada maitiba piduna nako nambul mapal so mathang chehigi state league sanaba phanglagani nako nambul mapal ki goal sing adu Newton konjengbam na anisuba half ki nifuma pansuba amadi umfuma thoisuba minute goal ani chanki atopa goal aduna ke
Rokina ahan bahaf ki kuntra nipan suba minute chan kibani klasa kainogi amata ngairba goal adu A Kennedy na chan ki Match asida klasa kainogi T Susil S Dharmajit amadi Nako Nabul Newton Konjengbam da referee na yellow card book amamam tauki chathariba state league hayang aroba match da draw kwa kaichel amadi neroka sangafang busanagani loisinbagi tharamda hangang kendra MLA Nbiren Sakul kendra MLA Yamthong Haukib Thongju kendra MLA amadi Imphal West ki DC ke Radha Kumar na tharamapusing oigani Tangkul katamnaw long Imphal ge numit humni chathagadaba kumathai suba chahigi sports meet amasung general conference ngasitagi anisuba Manipur Rifles ki ground da hokre tharamasida travel affairs ki principal secretary SK Debarman DC Senapati Jacinta Lazarus amasung travel affairs ki joint secretary Armstrong Pamesu Sarya ki medasida Imphal gi akoibada leiba tangkul unit 19 miho lising ahumlomna saruyari masi Imphal gi khwaidagi chawba tangkul sing punbagi tharamni hairi Tangkul katamnaw long Imphal officials aim to bring about an understanding and motivation of the every painstaking effort and move towards the long and arduous journey of the educational, physical, temporal and spiritual development of mankind. Haurema Sampubi Sejangna Sinduna W Tolhal Junior High School Playground da Tim Kunithoina Saruyaduna Chathariba First Khomdram Niladaja Singha Memorial Lamlai Kendra Village Wise Men's Football Tournament ki ngasi sana kiba tongan ba match singda DYWO Takhelna SBLE Sabungko Pogol ahum anida HSS Sejang Timbina YSC Yorbung Kunobu Gol ahum amada CSYUC Chalobu YDCL Numbamna Gol Taruk Mari da Matiba Pikre atopa match amada SPYC Sejang Laktabadagi BYCL Leimakong Mapalna walkover Lokre Manipur State Yoga Association Sindura Mathang Thagi Tang Amadaki Ani Fawba Jen Dance Academy Auditorium da Kulumdoi Suba State Level Yoga Championship Pangtolagani District Youth Affairs and Sports Bisnupur Sinduna Tha Sigi Tang Kulumdoi Ge Ayupung Tareta Bisnupur Mini Stadium da Chahi Tara Taret Makhagi Nupamachagi District Level Inter School Games Football Trial Cum Selection Pangtolagani Hari Imphal West District Football Association Sinduna YWC Malum Ground da Tim Tara Nithuna Saruyaduna Chathariba 3rd Division Football League King Asisana Kiba Ahanba Match da LFC Kangla Tombina BBA Mayang Imphal Bu Goal Taruk Anida Maitiba Pikre Chathariba League Asigi Anisuba Match ki Sana Kibada PMYAL Patso MD PCC Mayai Koibi Goal Amata Chandantana Draw Chatkre Ngasigi Ba Ingasagi Pau Pizari ICA alam fe patagi phangba pawgi matung ina ngasigi khwaidagi saba si degree Celsius kumapan dasmik tarukni khwaidagi ingmana degree Celsius 12 dasmik tarukni nungsita yawba isimalgi chang ayukta chada marfudra mari nungtildana chada yankhai manga nungjugi chang millimeter sunyani leslakudamaro ba mukhana pizari International Boxing Association na boxer Laisum Saritabu masana asidagi suspend tawkre Chief Minister, Deputy Chief Minister na Minister MLA Singh Thadokuna vote ka na bahona kibagum Imphal Juri lambi asi matek yanaduna seman biu aremba aduna Trinamool na semjage haina President Syam Kumar na phongdokre amadi Football Club Khanglai amadi class la kaino State League tagi hanthakre ngasigi STV na pizaba pau mata sa sinjari ming tabiri bisbu amukana khurumjari